Lamdam Ashida Thok-Khiba Miyamgi Ehou Kayada Asok Apan Nanglaba Singbu ana Layenggi Tengbang PINABA SEMLAKKHIBA Relief Committee JNIMS Hospital gi CHAHI 15 SURAKPA Silver Jubilee Celebration ke THOURAM ngasi Hospital ASHIGI Medical Superintendent Office ki Lecture Hall da PANGTHOKKHRE Memorabilia haina mingthonba souvenir ama phongkhibaga loinana Miyamgi Ehou da thawaina pontha pikhraba athauba thobi kayagi mafamda minute ani tuminna leiduna ikai khumna botki makhatana relief committee aduda chahi gi oina thau puramba sing amadi asok pana chingba lying fee yanduna lengyan fee yanduna ikai khumna botki Thouramaduga mari lenana relief committee asigi chairman Thoidingjam Bonna hai kumjali singani amada miyamna ceasefire extension tawgadabani haina haurukiba ihauga iroinana semkiba relief committee JNIMS asina matamatangi haurukiba Miyamgi Ehou da Asok Apan Nanglaba kayabu mateng panguna lakli Committee asina haurakpadagi hauna hospital authority amadi Miyamgi matenga loinana miyoi chamapan ga kunthranithoi da tengbang pikhi amadi kumjali sing ani mani da thokiba Armed Forces Special Power Act Manorama Ehou gi matamda soklama miyoi chamri ga kunthamapan da tengbang pikhi baga loinana ILP gi khongjang sapam Robin Hood ki Ehou amadi kumjali sing ani kunga humdoi megi ahum conflict yauna apun miyoi lising ani ga chamri ga humfu humdoi da ana layenggi oiba tengbang sing pidina lakli committee asina ngasi fawbada relief camp dagi lakpa protest tobadagi lakpa amadi khungakpa singi asokpa sing haina ahum thokna khaidoktuna lengaki amadi Miyamgi tengbang singa loinana ana layenggi mateng sing pidina lakpa khatta natana anaba singi haksel gi card CMHT PMJY sing sabadasu mateng panglakli makhatanasu pangkhigani haiba wafam sing phongdokhi Thouramaduda JNIMS ki Medical Superintendent Professor KH Lokeswar amadi Additional Medical Superintendent su sarukyakhi 2001 की Miyamgi Ehou na maram orega Asok Apan Nanglaba maram orega Relief Committee JNIMS Hospital Sengki atam dolgi horaga Asok Apan misi minasing si akoi Miyamgi Seva tawraga Relief Committee JNIMS Miyam aduga JNIMS authority ga loina Miyamgi Seva tawjagi 2001 da mi chahum ga manga akoi layengjai aduga 2004 gi api afwa gi da manorma gi da mi samri gi kunthama pan ami yengi aduga JC ILPS की Ehou चंचल को बिया में रोबिन की कैनोटी का सूट मी चौहम का तलुक अदु अजुम से मेगी तारीख उहम की सथर इदुगा अखोई की कुकी ना मिटे द लान तारक ले कुकी ना नगादा लान तारक ले सिगी दसु हजि मियोय पुन्ना लिसिंग अनि का साबरी को फुम दो को यंगजगरे अदु हजि वो अखोना रेलवे कमिटी जेनिम से तौजरी से लेता लाइरा अखोई की गवर्नमेंट की सोशल वेलनेस स्कीम सिंग से फंगनबा aduga akogi anabada khone guide tawba ateng bangba private hospital sine yegiba akogi relief camp de aduga kudapta sokpa da thlo protest ta sobi sing se akoi coordinate tawba singum jing se akoida sanction ei ngasi asi koi relief committee JNIMS ki sei kumanga sugi silver job si koi mafam asida aibedi koi JNIMS ki lecture hall da